makhulda changkre assembly gi akhanaba mifam kau haina BJP gi MLA singna haiba ngamdriba karigino haina hanagi MLA RK Ananda hangkre Security force landana bagidamak thamlamba oigani haina chingnaba sakti leraba IED ama tek da kaidana lophoklaga pokhai hankre Fegokta tare shuba pechana halu haiba wafam taksinduna lakpa adu lengak na tabiraktabagi mayokta ngasidagi thabak lepagi khongjang sangsinba hokre Kurumjari Times of Manipur News miyang tabiriba pumnampu Elizabeth na taram nauchari hauzi miyam da pau sandok na pizari BJP gi MLA sing uchi makhulda changkhre assembly gi akhanaba mifam kau haina BJP gi MLA sing na haiba ngamdriba karigino haina hanagi MLA RK Ananda hangkhre wafam asing asi kwa kaithel akham lekai dalaiba masagi yumda pangthokpa paugi mifam amada fongdokhibani Political activist H Navasyam Susaruk yakiba paugi mifam aduda hanagi MLA RK Ananda makha taraduna Maning tamna leizaramba Manipur India da punkibada state amani haiba natana fibam hena soksilakpa natana atai karishu okhide India gi luchingba kayana matam gi oiba wafam fongdoktuna miyambu puningba maikaida punaba honari Fibam masida IM gi waroshin puraknaba miyamda khanghangadaba wafam kaya losinduna thammi miyam gi mahut siliba kokomi ga sarkar gi marakta pau fauna daba manba ama leibasi yamna khudong thiningai ni Manipur miyamna pamliba akhanaba assembly gi mifam ama famu haibasida sarkar asina sikhang khanglibasi karigino sarkar pairiba singi manungda kharana kau hai kharana kau haningde fibam masida BJP gi MLA singna assembly gi mifam kau haina fongna haiba ngamdribasi karigino Mamangi thaudok kayada Bharat Sarkar na oidaba namtha kaya tawkhibana miyamna thajaba ngamdribani fibam asida Bharat ki Prime Minister Narendra Modi na mayek senghanba mathau tai Chief Minister N Biren asu thauna leina thengnaba tai haki Some of the MLAs kasi uchi makhul changreba uchi makhul changre haisin where are they makhoi Manipur gi CM na Manipur oibi am critical be assembly ko bi matang da Hoi cabinet ki oiba mi sui sudi hai wafam lakre duga lairbe MLA mayam sing sida kai yamta mateng panga one and all without leaving out even a single MLA akoi khodi man ngasi Manipur assembly ko gudam ne haibse moi masin ni ko bu thok tege maru ina BJP gi lairiba MLA mayam sing ko bu thok rin sin ina tamjani gi moi gi first duty se Manipur mayam na haiba se thabo ina translate to se leaving aside party Siana poi first duty de haijabaduni Siana togodabne sini Makhatana RK Ananda hakhibada territorial integrity ki wafam ama leiringai CAB gi wafam ama mok laktuna state asigi miyamda chauna charang naba ama pokhale ILP chanaba state ahumdadi CAB asi chatnaroi haiba wafam ama thonglakpa asina protection amata leitaba state asidadi kari fibam oigani Assam da NRC chana khidabadagi NRC da yahodaba mioising adu kadom da chatkibagi haibasi aruba wahang ama oire fibam asidani miyamna hena checksin batangai fadabagi fibam lakliba parliament mifam da puthoktringai maruoina north east da leiriba state singi stakeholders singi tanabagi mathok tai natrabadi hena chauba miyamgi ihau ama laknabagi maram oigani haina makha takhi ngasi government of India na koi Manipur da yengba midyeng north east yeng midyeng kari midyeng noina Funtana Tugai Badurain. Tuba situations, the role of Prime Minister, is an important way. Prime Minister Nakoi Manipur Miam, the Parliament give an Amchilagasu. Matam Kaitokadam ne Manipur Gidam, the North East Gidam, the Koi Manipur, as it is Hani Sweleba. Hosiki Fions Laktar, in a Sonia with weapons so good to fill the way. No, kept your weapons, the Parliament, the Putoshi. Ngasi akoi stakeholders hai tai akoi Manipur khangli whole of north east states mayam sing si noi goi bakari problem leri ke se Makhatana karigumba kharadagi NEIDP dagi tokpani masina mahaki political retirement tawbagi wafam di leite haiki Makhatana fadok matam loiduna thoraklaba UNLF ki hanagi chairman RK Megan thadorakadabani Mahakadai da Laikre Haiba Kanghandana Thambasi Yamna Laibak Thibani, General Secretary na Thadoraklaga, RK Megena Kariki Losinduna Thamlibano, Atubada Mahakpu Thadorakadabani Haki. This is wrong on the part of the government of India. See, law enforcing agency, and I, home department, city, it's against the law.
immediately young again he should be set free. Ngasi police lady, ngasi army lady, ngasi prime minister lady, ngasi president lady, ngasi chief minister lady, MLA lady. She has a topanumita, there will be no India. Electoral politics, Pratoga, ngasi two only have wapan to di. Ngasi, I well wishes, ma'am Yadi, I know. Rap politics, retirement loan have wapan to the hijack facility, as masi clarification, symptom pinning. Paugi mifam aduda saruk yakiba political activists ais Navashyam na hakibada Bharat Sarkar ki Prime Minister na khangbi gadabadi khulai paiba lanmi kharaga khulai paitaba mioi kayaga kanana hena lumna lobake haiba khangbiyo set asi haujikti rahu ketu na umbagi fibam da leire haki rahu ketu ne khu Manipur sari je haujik integrity ki damukta mi mang thok na ichan che mayam tum cham khang le ling tanja ja sebi na muk thore yam stay na tampi bu krai lege de ki habini masibu kari karamba democratic country mada laibak mayam state ji pike da chawgira Manipur ba state ji tumam mi pham cham khang le matam sida adu sebi na dosa mong pisal puji dosa after dosa rahu ki tu nisa base masim tangdi Mr. Prime Minister amtangdi mase khanda bioba so Prime Minister Narendra Modi aduna ai khoi da ne dosa ma gi mathaga dosa ma sun ai khoi je kang khong chai bili bak se amuk to hen bi gano Security Force da ambush taunabagi damak thamlamba yai haina chingnaba sakti leraba RCIED ama Manipur Police Bomb Disposal Squad na mai pakna asoi angam yaudana pokai hankhrei Security Force kaya aso apan nanglam gadabadagi kalhorei thodo asi ngasi ayuk Lamlai Police Station gi manung chanba Imphal Ukhrul lambi gi Lamlai Fawabi manakta leiba Flora Children Park ki lambi nakanda thokibani Hariba mafam asi 15 Assam Rifles ki area ni ayuk pung 8 minute kunlom tarakpa duaida 6 Assam Rifles ki road opening party amana sanitization chathabada bomb oiramba yai haina chingnaba plastic amuba man yomba posak ama thengnarakpani sniffer dog season aduna thizilaba matungda posak adu bomb ni haiba khangba ngamkhe bomb ni haiba khanglakpa mikuptage 6 Assam Rifles 15 Assam Rifles amade Lamlai police na thokhaningdaba thongdok thoktanaba Imphal Ukhrul lambi thingzinki loinana Imphal dagi bomb disposal squad team kauke bomb disposal squad team laklaba tungda Assam Rifles ki signal jammer season aduna hariba bomb adu numit yungba matung 12 minute kun aduaida asoi engam yauduna pokhai hanke bomb disposal squad team gi expert amana fongdorakpagi matung ina bomb adu kilo ahumuk lumgani medium intensity remote control double mechanism improvised explosive device ni hairi karigumba pokhairam labadi meter chamagi radius leiba mioi sing chauna aso open nanglambasu yai hairi Special discount to welcome the winter of 2019. 10% discount on labor charge. 5% discount on spare parts for Hyundai cars only. Benefits on purchase of 4 Michelin tires. Free alignment, free balancing, free nitrogen, free removing and refitting. 3 years warranty on all tires. For more details, please visit SM Motors, Airport Road, near Comprehensive Concept School, 795001. Contact number 9366508258. SS Enterprises ta miyam gi damak leizare makhal makha kya gi sound, lights, teas amadi tent house ki polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari. Ako pamarol gidama contact tobiu SS Enterprises Kiamgai Khoirom Laikai near Youth Social Club. Contact number 8837218002. Break imatung dataram nong chari makhataba pau pizari. Federation of Government College Teachers Association Manipurna Tares Shuba Pechana Halu Haiba Wafam Taksinduna Lakpa Adu Lengak na Tabiraktabadagi Ngasideki Hauna Government College Singda Tabak Lepagi Khongjang Sangsin Bahokrai Ngasi Manipur Press Club ta Pangthopa Paugi Mifam Amada Fegoktagi General Secretary Dr. N. Somendrona Haukiba November 19 da Famkiba Fegoktagi Executive Committee Mifamna Ngasidegi Tabak Lepagi Khongjang Ngasi Changsinaba Warep Lokibani Aduga Taliba Wafam Asi Fangdri Fauba Chathaki
ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯅꯣꯚꯦꯝꯕꯔ 19 ꯍꯧꯒꯗꯧꯔꯤꯕ ꯕꯦꯆꯦꯂꯔꯁ ꯗꯤꯒ꯭ꯔꯤꯒꯤ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯕꯣꯏꯀꯣꯠ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯠꯃꯣꯁꯐꯤꯌꯔ ꯀꯥꯏꯗꯅꯕ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯋꯥꯁꯨ ꯊꯝꯈꯤ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯇꯛꯅꯗꯨꯅ ꯂꯥꯛꯄꯗ ꯂꯩꯉꯥꯛꯅ ꯃꯇꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ Government की spokesperson जो Honorable Education Minister दा कोई नहान से पिछन जखरे अदुगा इंडिया की government दा मरोइना Prime Minister of India अदुगा कोई की Honorable CM अदुगा interlocutor हुए बा कोई की governors हुए भी बा Nagaland governors हुए भी तो कोई पिछन जगनी अदुगा मतम की थोलक पर national disaster दा कोई Chief Minister relief fund दा हापर सिंह से तो भी कोई स्ट्राइक तो सुपाम पाम दे हारी बसें असे कोई दा इम्पोज तो बनी गवर्नमेंट ना करीम ता हरक तबा अदुगा मयाम मतई न तोंग खरबा अतोप एम्प्लॉय की 7 बेसे पी खरबा अदुगा अतोप इंडिया की स्टेशन पी खरगा कोई खतक पी दबा अदुगा गवर्नमेंट ना मसी मतंग दा सब साबा कम्युनिकेशन नत्रगा अमत पिरक द तुमिन लेकि बसे मसे कोई नुवाइट दंग सिगी प्रेस कॉन्फ्रेंस तो बनी थोखनिंगदबा थौदोकसिंग थोक्तनबा पुलिस डिपार्टमेंट लौखलकपा सेक्शन थौरांगी सरुक अमा ओइना ngasisu Imphal East amadi Imphal West na Imphal gi mafam kayada pak sana thiba humbagi thabak chathakre Imphal East ki oina district asigi additional SP operations TH Krishna Tombi ki mityeng makhada Porompat police station ki manung chanba palace compound advanced hospital mamang ki akoiba mafam singda cordon and search operation chathaki ayuk pung 8:15 dagi 9:30 fawba chathakiba operation aduda Chaurakna miyoi chamarom masak khangdopagi thabak chathaki adumakpu thoidokpa mifa mipunti yaukide Operation adugi saruk ama oina Imphal East Police Commando na Palace Compound gi akoibada dukan famba miyoi singna dukan mamangda fatahauti paisinduna thamdanaba amadi jingnaba posak leiragadi police ta paw pibira u haina awareness supikhi Nakalamaromda Imphal West ki oina district asigi additional SP operations Amarjit Lamabam ki mityeng makhada city police station ki manung chanba Jalal Crossing MZ Avenue Delhi Motors lambi ki akoiba mafam singda search operation chathaki ayuk pung 9:30 dagi 8:30 adwai fawba chathaki ba operation aduda Chaurakna miyoi chamaga mari furom masak khangdopagi thabak chathaki maduda masagi saktakche puthokpa ngamdaba miyoi 9 makhatana verification chathanaba city police station da sinaki makha tarakpada team asibakna nagamapal naga nalagi akoiba mafam singdasu thiba humbagi thabak chathaki operation aduda puna miyoi chamayang khairom saktakche puthok handuna masak khangdokhi masagi saktakche yaudaba miyoi taruk makhatana verification chathanaba city police station da sinaki Bharatiya Janata Party BJP ki senior leader amadi Hanagi Minister Salam Ibohalna manung matam chadana khanghaudana laikhidabada Lok Sabha ki MP Dr. R.K. Ranjanna nungaitaba fongdokhrei mahiroi oiringai matamdagi hauna sotharaba singi kathoktuna lakhiba Salam Ibohalna laikhidabada imung manungna nanghauriba awabadasu saruk yari haina MP na thadorakpa cherol amana fongdokhrei Haukiba November 10 dagi hongduna numit 8 ni chupna chatharakpa humfutaruk shuba All India Cooperative Week listing ni 18 ngasi Lamfelda leiba Institute of Cooperative Management ICM da loishinbagi thoram pangthokrai thoram asiga mari leinana lamdam masida leiba cooperators singda amasung institute asigi mahiroi singda punamyoi 13 ta best award sing yanthokhi Thauramadu chief guest ki warol piraduna Cooperative Society ki register IAS Robert Khetrimayum na hai economy ama chawkhatnaba honaba matamda sen thumgi oiba achoba mathau tai ngasi chahi asida achievement fangle haiduna tumina leithopiganu Cooperative Department ki maikai gidagi su miyam gi damak honaba yaba sing kana honazari lingzel manana thabak tawminasi haiki stakeholders sina padaraga mayam sibu include to handiraga koida loan piba capital interest, rotation of economy activities,
Federation of Haumi Nasinduna ngasi Know Your Identity haiba hiramda nongmayoiba khana nainabagi thoram ama pangthokrai. Imphal East District ki manung chana laiba Nongdamgi Community Hall da pangthokhiba thoram aduda saruk yakiba Federation of Haumi ki Secretary General Yazing BCC na Maikai asomda lairiba maitei amadi tangkhul taba khul tara humdoi asi karigumba matamda wakhal manaraktabana thokhaningdaba thokdok kaya tholakadaba aduki yenglaga isa na masak khangba mathau tai haiba pandamda ngasi ki thoram asi pangthok District tonga labasu nak na khundaminari ba khunja kaya nusi chanana leminaba mathok tai haiki. Ahoy leminare chaminare same area ni district khaiba wadani aduna know your identity maite nang kanano tangkhul ai kanano haisi bahap tana ba bahap targa nusi chanan leinaba sigumbagi meeting ama sinbani si border the lebni na bahap tana dana amana ama laubada taning dana khatnaba chenaba yai aduma thoktaningai hoina akhoi amatani ko haibagi know your identity haina khoina ngasi pangthok chabni Kangchup Sanjenbam Apunba Maira Pabilup na sinduna ngasi laikai adugi Community Hall da Naga Santigi warina atopa furup sokhan bayaroi haibagi dabi tongduna section wakat khongjang sangsin khrei khongjang adu da saruk yakhibi ima singna ngasi gi lengak na miam ki apambagi mayokta lediba asi yaningde lengak ki chapchaba firep khangalu haiki Kokomi ki meeting makada ngasi Imphal West ki Haibong Popi amadi Sanjenbam da Nagagi Santigi wari ki waroshinna Manipur kaihan bayaroi haina section wakat mifam phamkhrei lamdam adom hi maira paibi kayana saruk yakhiba wakat mifam aduda Kokomi ki thomi singsu laktuna saruk yabada natana wangangloi oina wangangki Zelianrong United Front na front asi thadokuna Zelianrong Miyam gi khandana makhoi gi nungaina ba khanba wakhalda GPRN NSCNU da changkhraba raitu chawangna luchingba faction na Zelianrong na khundaba mafam singdagi tax khomgatpa khudakta toknaba ahanba section wa thamkhrei Paugi Marathon aten ba break ama mulozari Iramdam da fangba polam singna iramdam asimakta da sajaba kangla gi polam sing fangbiragani luhong panthana lakpada miyam gi damak leizare leima kabok loinana luhong bagi yakhanaba discount su izari akupa marol gi damak contact obu 8131877217 natraga 9612056941 kangla kabok chabiyu yamna hawbani kangla leima kabok Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November Gitang Taradagi. Kun Faub Khaktamak Pizaba discount le. Pizariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinachingmani. Extra charges yaudana yumda laktuna service su Pijari. Ayuk pung taradagi numidang wairam pung taruk phauba hangjari ngasi maglengsin biro Nanai Day Spa and Salon, New Chekon Road, SBI ATM Building near Globis. Contact number 0385-2447383 natraga 2447385. yang ware Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksang sol amadi electrolytes singi awatpa mekhatuna adongi haksang bu tagat tikna thambang amali. Rebalance habadi electrolytes amadi energy. Break matung da taram nong chari makhataba pauda tha asigi kunhumdoi dagi haugadoriba Manipur Sangai Festival gi mapung oiba thoram pangthokfam oriba hapta kangjaibungda hauzik semgat sagatpagi fibam ngasi Tourism Director W Ibohol amade Imphal East ki SP Jogesh Chandrana luchingba kangpuna koina chatuna yengsinkrei panba yabadi kokomina chahi asigi oina Sangai Festival pangthokpa athingba thamle haina lauthokhiba laikhrabani Ukhrulgi Deputy Commissioner Joseph Paulin Kamsona Luchingba District Administration ki kangbu amana haukhiba ningthokaba numita Ukhrulgi Wino Bazarda maichakhiba mafam hakthengnana yengsinbaga loinana awaba taraba imung tara humdoigi miyoi sengda sengi mateng yaungna chanaba polam kaya mateng pangkhrei
Lawbuktagi lawweiba loiraga kakhalakpa engine singna chenkhalakpa laikhumna lambi sorokta pak sana akaiba pirakpadagi Thobal DC na thokiba order amagi matung ina ngasi nongpok sekmai o sina luchingba kangbuna nongpok sekmai area da labuktagi kakhalakpa tractor yauna atai gari sing lambi da khamlaga gari da paklakpa laikhum sing lokthok hanbagi thabak chathakrai Moirang Police na ngasi Moirangi mafam kaya da chatuna lawmi sing amadi tractor driver sing da lambi da laikhom tahandana bagi awareness campaign ama chathakrai madudagi gari da paglakpa laibak laikhom na praja miyam na chathok chasin tawriba lambi sorokta tadana bo khona biu Lamding Educated Welfare Association Lamding Khumanthem Laikai Thobal District na sinduna Lamding gi Laikai manga da leiba differently able person kunmari da chahi ama chupna tha khudingi lupa chatruk pigadaba pension scheme gi pension gi senfam yenthopagi thoram ama liwa Lamding gi sanglen da pangthokrai thoram adu da saruk yakhiba wangang loi singna Tola taraba khunai asida leiriba mioi singda mateng pangbagi thabak asi khwaidagi athoiba thabak amani haina fongdoknakhi Awawa mayok nariba khongjom laibungda leiba thoksom manager gi yumda chatuna chana thangnaba cheng hawai thauthum imungi changdraba yadraba polam sing ngasi Kangleipak News Tengbanglub KNTL gi thomi singna mateng pangkhrai Kangleipak News Tengbanglub na ngasi gi sotharaba kanasu leijadraba marabak thiraba imung kayada angamba mateng pangduna lakli matungdasu awawa taraba family imung manung singda Lepalaitana mateng pangkhigani miyamnasu Kangleipak News Tengbanglub KNTL bu nungsibiduna Kangleipak News Tengbanglub ki khuthangda pukchen chauraba chaurabi amadi KNTL members singna imung asigi mateng pangbirakpagidama KNTL gi maikaidagi thagatpa fongdokhi lamdam asida leiriba mipum khudimaknasu amaga mateng pangnaduna nusi chanana hingminasi haina KNTL gi thomi singna miyamda appeal tawrakli Joint Committee for Prevention of Illegal Immigrants na Northeast Forum for Indigenous Peoples na laukhibagi matung ina Citizenship Amendment Bill gi mayokta Nagaland da kaukiba pung 19 gi total shutdown na mahusagi punsida chauna akaiba pikhrei total shutdown asi ngarang numidang wairam pung 6 tagi hauraga ngasi numit yungba da loishinkhibani total shutdown manungda lalon itiki thabak thoram sing punglep lepki mahiloisang sing thong hangnakhide adubu shutdown manungda lambida gari chenbadi thingkhide Shutdown adu Nagaland ki tongan balup kaya nasu sagat nakhi. Assam Petroleum Mazdur Union na Meghalaya da leiba petrol pump mari da thau piba lep khibabu yaning da pafongdok tuna Petroleum Dealers Association of Meghalaya da lakliba November 15 da strike tawduna khongjang sangsinaba lakthokrai. No purchase, no sell haiba kholauga loidana changshin gadaba khongjang adu November 15 gi ahing nongyaidagi horaga 13 ki nongyaida loshingani hairi ngasi ayu phongkhiba pauche singda kari maruba pau yakhibage habadu mayam puna mieng taminasi Lamjingba Times Kwame Ektawik thoram pangthokre Manipur da leiriba kanglup khudingmak punna hingminagadabani kainaba yaroi CM Congress Legislature timna Sarat Pawar unakre Total shutdown na chauna akaiba pikre office kanaki dukan singdi thong hangnakhidre CAB peace talk na Manipur sokan ba yaroi haina khongjang sangsinkre Police na men packet thomi ani yauna mioi mari faduna pung ahum detain tawrure CM na microlight aircraft kusin nakre Sangai Express CAB Manipur banna mahusagi punchida chauna akaiba pikre ILP chatnaba mafamda chatnaroi dauri issue sing wari sanaraga loisin CM o ibobina Sarat Pawar unakre pokna form CM na kokomi man pakta wari sanaba appeal chawkre center na piba thaja basida yengkisi tawraktabagi su lakjagani CM pung 19 gi ban loisin kre dukan sing hanghanna ba government ki thorang mai pakhidre o ibobina luchingduna NCP gi Sarat Pawar unakre framework agreement to waroisin puraktingaida stakeholder singa tanaramgani Kisan Reddy government sia bill semtok labayari ILP chatnaba mafam singadi bill asina konsil dabayai minister oiramba Salam Ibohal laikhidre Naharol gi thaudang Manipur gi apun masaktam amasung territorial integrity singyarakpa singidamak Manipur sarkar na risk lauri
Iraibak iramdam nungsibugi chang nakoina heloi Chief Minister. Man package shutdown na mahusagi punsida chawna akaiba pikre. Former CM Ibobina Luchingba Congress MLA Singna NCP ki Luchingba Sarat Pawar unaduna memorandum pisinkre. Hairangoi thongi tamchiraba massacre case ki evidence sing CBI na kanna khomgatli. Sana Laibak Waroisin Purakchinga stakeholders soidana tanagani Kisan Reddy. Langaksu tekchak pumna makpuraga miyam gidamak hotnaribani siya. Wari sananaba Chief Minister na kokomida amukhanna appeal tawkre. Man package general strike na mahusagi punchida akaiba pikre. Ham gidamak lalong sanaruraga miyam da tat tawbiranu. Ichel Express Chief Minister na luchingduna Kwame Aktawik hawdokre miyam na ngayok na riba lamdam asigi issue kudemak wari sanaraga warusin purakpa yai bire. Man pack na kaukiba pung tara ni pangi total shutdown gi khongjang na miyam gi punsida chawn akaiba pikre. Iraibak mana pamba pangtog tawbiganu lengak ama leiri haibasi kawbiganu Chief Minister. Man pack ki pung tara ni pangi total shutdown na chawn akaiba pikre. Khongjang sogat pa ahum man pack ki thawmi mari police na phajin kre. Manipur ki NCC da microlight plan kusin na kre. Loisilakpada maru bapa umuka na pizari. BJP की MLA सिंह उची मखुलदा चंख्रे असेंबली की अखनब मिफम कौ हाइना BJP की MLA सिंह ना हाइबा ngamdriba करिगिनो हाइना हानगी MLA RK अनन हंख्रे Security force लंदाना बगिदमक थमलंबा ओइगनी हाइना चिंगनबा शक्ति लेरबा IED अमा टेक द काइदना लौथोकलगा पुखाय हनख्रे Fegokta tare shuba pechana halu haiba wafam taksinduna lakpa adu lengak na tabiraktabagi mayokta ngasidagi thabak lepagi khongjang sangsinba hokre. Hauziki oinadi Manipuri Pau loizare miyeng tabiriba singbu amuka na khurumjare.